ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯄꯣꯂꯦꯟꯗꯒꯤ ꯇꯨꯔꯤꯁ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯏꯖꯤꯞꯇ ꯀꯣꯏꯕ ꯆꯠꯈꯤꯕꯗ ꯏꯖꯤꯞꯇꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯤꯔꯒ ꯍꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ CCTV ꯐꯨꯇꯦꯖ ꯑꯁꯤꯗ ꯃꯌꯥꯝꯅ ꯎꯕ ꯐꯪꯕꯤꯔꯝꯒꯅꯤ ꯃꯗꯨꯗꯤ ꯏꯖꯤꯞꯀꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯝ ꯀꯣꯏꯕꯤ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯄꯨꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ, ꯈꯠꯅꯔꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯊꯟꯇ ꯏꯖꯤꯞꯇ ꯂꯝ ꯀꯣꯏꯕ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯗ ꯏꯖꯤꯞꯇ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯅ ꯃꯍꯥꯛ ꯃꯁꯥꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯕꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯑꯣꯡꯗ ꯕꯤꯍꯦꯞ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯏꯁꯥꯕꯨ ꯀꯨꯞꯅꯕ ꯐꯤ ꯕꯥꯊꯔꯣꯕꯁꯤ ꯈꯛ ꯁꯦꯠꯂꯒ ꯍꯣꯇꯦꯜꯒꯤ ꯃꯍꯥꯛꯀꯤ ꯔꯨꯝꯒꯤ ꯃꯃꯥꯡꯁꯤꯗ ꯐꯝꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯔꯩꯕꯥꯛ ꯑꯣꯏꯔꯤꯕ ꯄꯣꯂꯦꯟꯗ ꯍꯟꯅꯕꯁꯨ ꯃꯍꯥꯛ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯥꯏꯔꯦꯛ ꯅꯨꯄꯤ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯦꯔꯦꯁꯇꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯁꯤ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯝꯃꯤ꯫ ꯄꯣꯂꯦꯟ ꯃꯦꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯏꯟ ꯗꯤꯇꯦꯜꯁꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯒꯗꯂꯦꯅꯥ ꯖꯨꯛ 1990ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯄꯣꯂꯦꯟꯒꯤ ꯑꯄꯤꯛꯄ ꯇꯥꯎꯟ ꯕꯣꯒꯥꯇꯥꯅꯤꯌꯥꯗ ꯄꯣꯛꯈꯤ꯫ ꯕꯣꯒꯥꯇꯥꯅꯤꯌꯥ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯎꯟ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯐꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯁꯨꯞꯅꯇꯒꯤ 15,000 ꯈꯛꯇꯅꯤ꯫ ꯃꯦꯒꯗꯥ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯄꯨꯟꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯐꯪꯒꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯦꯠꯄ ꯋꯥꯈꯜ ꯑꯃꯈꯛ ꯂꯩ ꯑꯃꯁꯨꯡ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯧꯔꯛꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯛꯄꯗ ꯔꯣꯛꯂꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯒꯥꯇꯥꯅꯤꯌꯥ ꯇꯥꯎꯟꯒ ꯃꯐꯝꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯂꯝꯗ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯥ ꯍꯦꯟꯅ ꯔꯣꯛꯂꯣꯗꯅ ꯐꯪꯏ꯫ ꯃꯦꯒꯗꯥ ꯌꯥꯝꯅ ꯋꯥꯡꯏ ꯑꯃꯗꯤ ꯕ꯭ꯂꯣꯟ ꯑꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯤ ꯕ꯭ꯂꯨ ꯃꯆꯨꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯗꯤ ꯅꯪꯒꯤ ꯐꯖꯕꯁꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯃꯦꯒꯗꯥ ꯃꯣꯗꯦꯜ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯖꯤꯝꯗ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯏ, ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯇꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯥꯟꯅꯔꯣꯏ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯁꯤ ꯃꯣꯗꯦꯂꯤꯡꯒꯤ ꯆꯞ ꯆꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯄꯣꯜ ꯗꯥꯟꯁꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯣꯗꯦꯂꯤꯡꯒꯤ ꯂꯥꯏꯟꯁꯤꯗ ꯈꯣꯡꯗꯥꯕ ꯍꯧꯕꯒ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯑꯦꯅꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯕ ꯑꯣꯏꯅ ꯈꯟꯅꯩ, ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯈꯣꯡꯗꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯊꯣꯡꯗ ꯎꯔꯤꯕꯁꯤꯒ ꯈꯦꯠꯅꯕꯁꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯦꯒꯗꯥꯅ ꯃꯣꯗꯦꯂꯤꯡꯒꯤ ꯂꯥꯏꯟꯁꯤꯗ ꯈꯣꯡꯗꯥꯕ ꯍꯧꯕꯒ ꯃꯤꯌꯥꯝꯒ ꯄꯨꯟꯅꯕ ꯌꯨ ꯊꯛꯄ, ꯗ꯭ꯔꯒꯀꯨꯝꯕ ꯆꯥꯕ ꯃꯊꯧ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯦꯒꯗꯥꯅ ꯃꯍꯥꯛꯀꯤ ꯀꯂꯤꯛꯁꯤꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯀꯦꯖꯨꯋꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯐꯤꯜꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯍꯥꯛꯁꯨ ꯇꯧꯕ ꯃꯊꯧ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯒꯗꯥꯅ ꯃꯁꯥꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯦꯒꯗꯥ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃ ꯐꯪꯕꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯒꯗꯥ ꯃꯣꯗꯦꯂꯤꯡꯒꯤ ꯀꯦꯔꯤꯌꯔ ꯑꯁꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯀꯣꯁꯃꯦꯇꯣꯂꯣꯖꯤꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯁꯃꯦꯇꯣꯂꯣꯖꯤꯁ ꯍꯥꯏꯕꯗꯤ ꯍꯦꯌꯔ, ꯅꯦꯜꯁ ꯑꯃꯁꯨꯡ ꯁ꯭ꯀꯤꯟꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯇꯧꯔꯕ ꯃꯤꯑꯣꯏꯗꯨꯕꯨ ꯈꯪꯅꯩ꯫ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯃꯦꯒꯗꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯕ꯭ꯌꯨꯇꯤ ꯁꯂꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯗꯥꯏꯇꯤꯁꯤꯌꯟ ꯑꯣꯏꯅꯕꯒꯤ ꯀꯣꯔꯁ ꯑꯃꯁꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯔꯠ ꯇꯥꯏꯝ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯤꯝ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯂꯦꯖ ꯃꯌꯥꯝꯁꯦ ꯐꯪꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅ꯭ꯌꯨꯇ꯭ꯔꯤꯅꯤꯁꯀꯤ ꯐꯤꯜꯁꯤꯗ ꯑꯄꯤꯛꯄ ꯀꯦꯔꯤꯌꯔ ꯃꯆꯥ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯒꯗꯥꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯂꯥꯛꯅꯕ ꯑꯣꯞꯁꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯦꯒꯗꯥꯅ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟꯁꯨ ꯐꯪꯂꯝꯃꯤ꯫ ꯅꯥꯏꯠ ꯀ꯭ꯂꯕꯀꯤ ꯀꯟꯁꯔꯠ ꯑꯃꯗ ꯃꯦꯒꯗꯥ ꯃꯥꯔꯀꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯔꯀꯁ ꯍꯦꯌꯔ ꯗ꯭ꯔꯦꯁꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯦꯒꯗꯥꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯏꯟꯒꯦꯖꯃꯦꯟꯠꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯔꯀꯁꯀꯤ ꯕꯥꯔꯊꯗꯦ ꯂꯥꯛꯇꯣꯏꯅꯤ꯫ ꯃꯦꯒꯗꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯔꯀꯁꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯦꯟꯕꯣ ꯀꯧꯕ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯆꯠꯇꯨꯅ ꯏꯖꯤꯞ ꯆꯠꯅꯕꯒꯤ ꯄꯦꯀꯦꯖ ꯑꯃ ꯕꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯃꯜꯅ 1,000 ꯌꯨꯔꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯔꯀꯁ ꯑꯃꯁꯨꯡ ꯃꯦꯒꯗꯥꯒꯤ 2017ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:10ꯗ
पोलैंडगिना इजिप्ट चटकदबनी पोलैंडगी इजिप्ट यामना लाप्पा मफम ओइदे अमसुंग इजिप्टा पोलैंडगी मियोय कया अमा लम कोइबा चटनै अदुबु मेगदागी माइकैदगी सरप्राइज पेनिंगलबसु अचौबा मिस्टेक अमखक तौरमी ट्रिप असगी मतंगदा महाकना मार्कस चटकदबा नुमितसिगी नुंगदिनगी पुंग अमा स्वाइदा खक्ता हाइदोक्लमी अदुबु मतमसिदा मार्कसना एटलीस्ट मंगोंदा मांगजौनना खनरंबा फै हाइरमी कयगिनो हाइरगदी महाकी पासपोर्ट सी था मरिगी मतुंगदा एक्सपायर ओइरनी अमसुंग इजिप्ट चटोबा ओइरगदी यामद्रबदा था तरुक्ति पासपोर्ट की वैलिडिटी लाइफम थोई हाइरमी जर्नी असी बुक तौबदा मैगदाना महाकी तुंगसनजबा पैसा सिनरमी अमसुंग मार्कस का पुन्ना चटमिनबा पामलमी टिकेट अनी असी मैगदा की पेरेंट्स तसु पीबा यारमदे मरमदी मखोय अनीगी पासपोर्ट लैरमदे मार्कसना हाइरिबा टिकेट असी महाकी फेसबुक ता हाफ प्राइस ता लैनिंगबा मी लैरगदी पाव पिरकनबा पोस्ट अमा थागतलमी अदुबु कनानासु टिकेट असी लैबिरमदे ट्रैवल एजेंसी सिदा पैसा हलकपा यागद्रा हाइनसु वरी तौरमी अदुबु मसीसु ओइथोक्लमदे हॉलिडे पैकेज असी अरेमदा मांगकिदोय सरुक मैगदा मथंता इजिप्ट चटलगे हाइना प्लान तौरमी मार्कसना मैगदाबु एयरपोर्ट ड्रॉप तौबिरमी मैगदा मथंता चटपा पामद्रगसु महाकना वाना तांजरिबा पैसासी अरेमदा मांगकिदोय सरुक मथंता ओइरसु कोइरुबना फरनी खंदुना ट्रिप असिगदमक महाक रेडी ओइखिबनी एयरपोर्ट मार्कस पु कोलदुना कुइना कपतुना लैखि हाइना एयरपोर्ट उहौबो मीना मतुंग तारकपदा विटनेस की स्टेटमेंट पिरमी मतौ असुमना महाक ममै थंगदा फ्लाइट तोंगलमी को इंसिडेंट्स नि हाइगद्रा महाक थंगना फमिनरिबी पैसेंजर असिसु मैगदाना इजिप्ट थुंगलुगदबा होटल सिदा नुपी सिगिसु थुंगफम ओइरमी फ्लाइट मनुंगदा वरी वताई तौरमी मैगदाना तोंगलिबा फ्लाइट इजिप्ट की हुरगादा हाइरिबा मफम सिदा लैंडिंग तौरमी लैंडिंग तौबगी मतमसिना वेंसडे की अहिंगी पुंग बरो मखाइदा ओइरमी मैगदा की होटल सिना मार्शा अलम हाइरिबा मफम सिदनी एयरपोर्ट की चौराकना किलोमीटर 240 लापी अहिंगी पुंग अहुम स्वाइदा मैगदा होटल दा थुंगलमी होटल की रेटिंग सी स्टार मरीनी ममिंगना 3 कॉर्नर्स इक्विनॉक्स बीच रिजॉर्ट कवी बुकिंग की पैकेज सिदा चाबा थकपा लैबा अमसुंग ट्रैवल गाइड की पैसा लोइना यावख्रबनी मैगदा गिसु महमूद खेरी कौबा ट्रैवल गाइड अमा पिरमी महमूद खेरी मफम सिगी लोकल अमखकनी अमसुंग महाक पुलिस लैंग्वेज सु खंगलमी होटल सिदा फजना सेटल तौरगा मैगदा एंजॉय तौरमी फ्लाइट मनुंगदा थेंगनरखिबि नुपीसिगा पुल्लगा पुल पार्टी तौरमी लाइट ड्रिंक सु तौमिनरमी अदुबु मसिगी मतुंग पुंग खरा लैरगा ममानबी नुपी असि मैगदादगी लापथोखिरमी कंटेक्ट तौबा लेपखिरमी मरमदी मैगदा यामना ngakningai ओइबा बिहेव तौबा हौरकलमी रिजॉर्ट अकोइबसिदा कोइचत चतुना लैरमी असाबा नुंसा मरकसिदा अथा अथाबा खुंगाव सेटलगा कोइचत चटलमी वाफम मयामसी होटल सिदा थुंगलरिबा गेस्ट मयामसिगी स्टेटमेंटनी मसिदा सुनतना अनिरक अहुमलक महाकना लिटलिबा फुरिटसी अमुक लौथोकपा अमुक लिसिन मसु तौरमी थौदोकसिंग असि 2017 गी अप्रैल गी तांग 13 वेडनेसडे नुमित्ता थोकिबनी महाकना तौरिबा मोंगसी कैगुंबा अमा चारुबगी इफेक्ट ओइगद्रा खनरमी मैगदागी पोलैंडा लैहौरिबा मरुप मपांग मयामसी वाफम असे तारगा अकीबा अमखक फावरमी कैगिनो हाइरगदी पोलैंडा लैरिबा महाकी मरुपसिंग असिना मेसेज खरा फंगलमी मेसेज की वरोलना नखोई मयाम कदाइदा लैबनो एगी रूमदा करिगी लाक्ट्रिनो हंगलमी नखोई मयाम बु अइना ngairaga lei yamna thuna aigi hotel gi room sida la o herami nakoi mayam pool da kari gi laktrino hanglami message mayam se uraga marup mayam sina gyan tarami madudi megdana trip sida marup mayam siga punna la I haina khalli habasi megdana hotel sida leiriba atopa lam koiba lakpa mioi singda mahaki fiancé su ngahek leiraga lakani hairami mahaki fiancé hojik flight ta lei mahaka thengnagani khanbada masa se excited oi hairami wafam mayam se taribi khara ahal oirabi nupi amana nangna thanta oirasu mafam sida enjoy toba yai nangi fiancé do Poland amuk halaga thingnabi yai hairami hojiki mikupsi nuaina layu hairami wafam mayam se tabada megda nupi sida munna yengduna siraba matungda atopa punsi amasu leibra hanglami wafam se tabada ahal oirabi nupi simagi roomda chatkhirami masigi matung megda marcus ta call tawduna mahaki room manung sida kaigumba amagi sound ama taraga adum lei amasung mahaki thaknaba drinks ta hotel gi staff na kaigumba ama mix tawkibagum uhawi hainu wari tawrami paw ase hak phangmaga marcus hotel gi reception da call tawrami amasung megda gi room da laktuna check tawrami adubu
ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯀꯁ ꯄꯣꯂꯤꯁ ꯑꯦꯝꯕꯦꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯦꯒꯗꯥ ꯄꯣꯂꯦꯜꯗ ꯍꯜꯂꯒ ꯊꯥꯕꯤꯔꯛꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯔꯀꯁ ꯏꯖꯤꯞꯇ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯦꯒꯗꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯄꯥꯁꯄꯣꯔꯠ ꯂꯩꯇꯕꯅꯤꯅ ꯆꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯣꯂꯦꯟꯒꯤ ꯑꯦꯝꯕꯦꯁꯤꯅ ꯃꯦꯒꯗꯥꯒꯤ ꯃꯄꯥ ꯃꯃꯥꯗ ꯏꯃꯔꯖꯦꯟꯁꯤ ꯄꯥꯁꯄꯣꯔꯠ ꯏꯁꯨ ꯇꯧꯔꯒ ꯄꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯒꯗꯥꯒꯤ ꯄꯦꯔꯦꯟꯁꯅꯗꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯑꯔꯥꯟꯕꯅꯤ, ꯃꯆꯤꯟ ꯊꯤꯖꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯂꯤꯁ ꯑꯦꯝꯕꯦꯁꯤꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯂꯤꯁ ꯑꯦꯝꯕꯦꯁꯤ ꯍꯣꯇꯦꯜ ꯁ꯭ꯇꯥꯐꯇ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯃꯦꯒꯗꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯥꯔꯀꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯀꯁꯅ ꯃꯁꯤꯁ ꯀꯧꯕ ꯃꯔꯨꯞ ꯑꯃ ꯏꯖꯤꯞꯇ ꯊꯥꯔꯛꯂꯝꯃꯤ, ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯒꯗꯥ ꯄꯣꯂꯦꯟꯗ ꯄꯨꯗꯨꯅ ꯂꯥꯛꯅꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ 2017ꯒꯤ 27 ꯑꯦꯄ꯭ꯔꯤꯜꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯦꯒꯗꯥꯅ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯇ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩ, ꯑꯩꯒꯤ ꯔꯨꯝꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯃꯦꯒꯗꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯒꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯃꯦꯒꯗꯥꯒꯤ ꯇ꯭ꯔꯦꯚꯦꯜ ꯒꯥꯏꯗ ꯑꯣꯏꯔꯤꯕ ꯃꯍꯃꯨꯗ ꯈꯩꯔꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯒꯗꯥ ꯂꯣꯕꯤꯗ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯔꯀꯁꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯈꯪꯕꯗ ꯃꯥꯒꯗꯥ ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯄꯣꯂꯦꯟꯗ ꯍꯜꯂꯛꯅꯕꯒꯤ ꯇꯤꯀꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯐ꯭ꯔꯥꯏꯗꯦꯒꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ 29 ꯑꯦꯄ꯭ꯔꯤꯜ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯃꯦꯒꯗꯥꯒꯤ ꯔꯤꯇꯔꯟ ꯐ꯭ꯂꯥꯏꯠ ꯕꯨꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯒꯗꯥꯒꯤ ꯐꯤꯚꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯊꯔꯁꯗꯦ ꯅꯨꯃꯤꯠꯀꯤ ꯏꯚꯤꯅꯤꯡꯗ ꯃꯦꯒꯗꯥ ꯇꯨꯃꯤꯟꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯄꯨꯔꯝꯃꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯣꯇꯦꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ 28 ꯑꯦꯄ꯭ꯔꯤꯜ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗ ꯄꯣꯂꯦꯟꯗ ꯃꯦꯒꯗꯥꯒꯤ ꯃꯆꯦ ꯃꯥꯜꯒꯣꯁꯤꯌꯥꯅ ꯃꯃꯥꯗ ꯃꯦꯒꯗꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕꯗ ꯃꯦꯒꯗꯥꯒꯤ ꯃꯃꯥ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯦꯒꯗꯥ ꯃꯍꯥꯛꯀꯤ ꯔꯨꯝ ꯃꯃꯥꯡꯗ ꯕꯥꯊꯔꯣꯕ ꯁꯦꯠꯇꯨꯅ ꯐꯝꯂꯒ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯣꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯈꯔ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯒꯗꯥ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯦꯒꯗꯥꯒꯤ ꯋꯥꯈꯜ ꯑꯟꯁꯇꯦꯕꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯣꯟ ꯃꯨꯜꯂꯝꯃꯤ ꯑꯃꯗꯤ ꯍꯜꯂꯒꯁꯨ ꯄꯤꯔꯝꯗꯦ꯫ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯐꯣꯟꯁꯤ ꯃꯦꯒꯗꯥꯗ ꯄꯤꯔꯛꯅꯕ ꯍꯥꯏꯔꯨꯕꯗ ꯄꯤꯔꯛꯇꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯨꯏꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯄꯨꯡ 3 ꯁ꯭ꯋꯥꯏꯗ ꯃꯦꯒꯗꯥ ꯄꯣꯔꯠ ꯒꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯍꯃꯗ ꯁꯣꯀꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯒꯗꯥ ꯒꯥꯔꯤꯒꯤ ꯃꯄꯥꯟꯗ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯉꯝꯂꯝꯗꯦ, ꯃꯉꯣꯟꯗ ꯆꯠꯄ ꯉꯝꯕꯒꯤ ꯏꯅꯔꯖꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ CCTVꯗ ꯃꯦꯒꯗꯥ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯆꯠꯄ ꯎꯔꯝꯃꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯦꯒꯗꯥꯗ ꯇ꯭ꯔꯤꯠꯃꯦꯟ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯦꯒꯗꯥꯒꯤ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯃꯐꯝꯁꯤꯗ ꯃꯦꯒꯗꯥ ꯑꯦꯗꯃꯤꯠꯁꯨ ꯇꯧꯔꯝꯗꯦ ꯑꯃꯁꯨꯡ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯕꯒꯤ ꯔꯦꯀꯣꯔꯗꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯝꯄꯥꯎꯟꯗ ꯂꯩꯔꯤꯕ CCTVꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯃꯛꯀꯤ ꯁ꯭ꯇꯥꯐ 3-4 ꯃꯦꯒꯗꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯗꯨꯝ ꯂꯩ ꯑꯃꯁꯨꯡ ꯃꯦꯒꯗꯥ ꯆꯦꯟꯈꯤꯕꯗꯒꯤ ꯊꯤꯡꯅꯕ ꯁꯦꯟꯅꯔꯒ ꯂꯩꯕꯒꯨꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯒꯗꯥ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯒꯗꯥ ꯍꯣꯇꯦꯜꯒꯤ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯥꯒꯤꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯤꯕꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯂꯤꯔꯥ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯇꯦꯜꯒꯤ ꯇꯦꯔꯦꯁꯁꯤꯗꯒꯤ ꯆꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯅ ꯎꯍꯧꯕꯗꯒꯤ ꯃꯥꯒꯗꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯥꯒꯗꯥ ꯔꯨꯝꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯐ꯭ꯔꯥꯏꯗꯦꯒꯤ ꯏꯚꯤꯅꯤꯡ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯒꯗꯥ ꯎꯕꯒꯤ ꯚꯤꯗꯤꯑꯣ ꯑꯦꯚꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ 29 ꯑꯦꯄ꯭ꯔꯤꯜ 2017ꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯦꯒꯗꯥ ꯄꯣꯂꯦꯟꯗ ꯍꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯃꯦꯒꯗꯥꯅ ꯇꯦꯔꯦꯁꯇꯒꯤ ꯆꯣꯡꯒꯦ ꯇꯧꯕ ꯊꯧꯗꯣꯛꯁꯤ ꯑꯃꯨꯛ ꯍꯟꯅ 29 ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯁꯨ ꯇꯧꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯅ ꯀꯜꯂꯝꯃꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2ꯗ ꯃꯍꯃꯨꯗ ꯈꯦꯔꯅ ꯃꯦꯒꯗꯥ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯌꯔꯄꯣꯔꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯦꯒꯗꯥ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯂꯧꯊꯣꯛꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯄꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯃꯦꯒꯗꯥ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦ ꯑꯃꯁꯨꯡ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯍꯜꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯦꯒꯗꯥꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜꯁꯤꯗ ꯑꯃꯨꯛ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯃꯨꯗꯅ ꯃꯦꯒꯗꯥꯕꯨ ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯠꯁꯤ ꯎꯔꯒ ꯃꯐꯝꯁꯤꯗꯁꯨ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯍꯣꯇꯦꯜꯗ ꯃꯦꯒꯗꯥꯕꯨ ꯂꯩꯕꯒꯤ ꯑꯌꯥꯕ ꯐꯪꯂꯝꯃꯤ ꯑꯃꯁꯨꯡ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯃꯍꯃꯨꯗꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯃꯥꯔꯀꯁꯇ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯃꯦꯒꯗꯥꯒ ꯋꯥꯔꯤ ꯁꯥꯅꯍꯜꯂꯝꯃꯤ꯫ ꯀꯣꯜꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤꯅꯠ 13 ꯃꯨꯛ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯜ ꯑꯁꯤꯗ ꯃꯥꯔꯀꯁꯅ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ, ꯃꯁꯤꯁ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯅꯤ, ꯀꯅꯥꯗꯁꯨ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜꯁꯤꯗ ꯃꯦꯒꯗꯥ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯁꯤꯗ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯛ ꯑꯃ ꯇꯧꯏ, ꯃꯁꯤꯁ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ, ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯍꯥꯏꯔꯝꯃꯤ꯫
हाइरिबा वीडियो कॉल सी मार्कस की मरुप माइकेल ना रेकॉर्ड तौरमी मार्कस ना नुमित इनी लेरगा हाइरिबा कॉल रेकॉर्ड असी बागोटिनिया tv.24 दा अपलोड तौरमी वीडियो कॉल लोइबगा मैगदा पोर्ट गलिप हॉस्पिटल दो पुरकलमी इवनिंग की पुंग 3 मुक ताबा स्वाइदा मैगदा व्हीलचेयर अमदा पुबु उरमी मयामनु उरिबा फुटेज सी हॉस्पिटल दो पुरकलबा मतुंग पुंग खरा लेरबा मतुंगी ओइदोइनी फुटेज असिना मैगदा अरोइबो ओइना हिंगना उबो ओइदोइनी मरमदी मसिगी मतुंगदा महक मसा मतंता थवाई थाजरमी फुटेज असिदा मागदा यामना साउना मिंगोंद रिएक्ट तोबु उइ मरु ओइना चेक चटप फुरिट लिलिबा नुपासिदनी मतंग सिदा वकल मयाम अमा सगतपा याय चेक चटप फुरिट लिपा नुपासिना मंगोंदा इंजेक्शन गुंबा काबलंबा याय नत्रगना मैगदा की मकोक्ता थुमलंबसु याय मसिगी मतुंगदा हॉस्पिटल की सेकेंड फ्लोर दगी मैगदा चोंथरकलमी अयुक की पुंग 5 दा मैगदा एम्बुलेंस ता पुरमी महाकु पुरीबसी किलोमीटर 240 लापना लेबा हरगदा की हॉस्पिटल अमदनी अयुक की पुंग 9 दा मैगदा हरगदा की हॉस्पिटल दा एडमिट तौरमी मार्कस ना मैगदा लौरुनबा थारखिबा मिवाई मासिसु हॉस्पिटल दा यौरकलमी अमसुंग महाकनु मैगदा की कंडीशन सी मैगदा की पेरेंट्स ता एक्सप्लेन तौरमी मार्कस अमसुंग मैगदा की पेरेंट्स ना मसिस्ता मागदा पुरगा लाओ मा की ट्रीटमेंट पोलैंड ओइना तौरसी हाइरमी अदुबु लाइबक थीबदी 2017 की अप्रैल की तांग 19 नोंमाइजिंग नुमित की मिदांग वाइरम की पुंग 5 मखाई तावा मतमदा मैगदा सिरे हाइना लाउथोकलमी मैगदा सिबगी पाउ पोलैंड लामई अमगम संदोखिरमी पोलैंड की यामना ममिंग लैबा इन्वेस्टिगेटिव एजेंसी लंबर ग्रुप अमसुंग इंडिपेंडेंट इन्वेस्टिगेशन एजेंसी ऑफ क्रिस्टोफ रुटविस्की मखोई की लैजबा रिसोर्स खुदिमक थोदोक असिदा थादरमी मीडिया मयामसु मखोई की ओइबा इन्वेस्टिगेशन तौरगा लेरमी मयामसिगी मतुंगदा लाइबा थ्योरी असिना यामना किनिंगाई ओइबा असेंगबा थोकिबा थोदोक अमगी माइकैदा थिल्लगा ताकलमी थोदोकसिगी मतांगदा थ्योरी कया अमा थोरकलमी अदुबु मयामसिगी मनुंगदा थ्योरी अहुम खक्ति थाजनिंगाई ओइ अहानबा थ्योरी दा मैगदा मेंटल डिसऑर्डर की विक्टिम अमखकनी मेंटल डिसऑर्डर सिदा बाइपोलर डिसऑर्डर कौबा अमखक लै लैना असि नाबा मियोय अमा तोंगान तोंगानबा टाइमिंगदा ngaudana faidana tawbasi thengnagani matam sida miyoi asi yamna thona leina react tawgani tongan tongan ba decision kaya ma su lowi miyoi asina atopa matamda paisa sina daba taragasu leina asi horakpada paisa yamna sinna ba thengnagani megda gi case ta mathakta panjakriba mayam se loina uba fangi mahak mafam amadagi mafam amada koi chencheli tongan ba movement kaya ma su tawki law kong ma su tawi reality se kari no haiba mahak masana khangjaba ngamlamde मैगदा की वखलदा महक मरुप मपांग इमुंग मनुंगा पुन्ना लैमिन्नै हाइना खलमी मैगदाना यामना तांगबा टूरसी हाइरिबा लैनासिना मरम ओइरगा बुक तौखिबा ओइरमबे याइ हाइरमी रिपोर्ट खरागी मतुंग इन्ना टूरसीगे दमक मैगदाना मपा ममादगी पैसा सु लौखि हाइरमी मार्कस का थेंगनबसु कुइद्री अदबु महक लहोंगनबा फिरेप सु लौरमी अमसुंग इजिप्ट की ट्रिप सिदा चटनबगी प्लान सु मैगदाना तौरमी अदुगा फ्लाइट पाइगदबा पुंग 3 मुखक वालिकांदा मार्कसता प्लान सिगी मतंग हाइबसी मैगदा की नॉर्मल ओइबा नेचर दगी यामना तोंगाली हाइरमी मरमसिना मैगदा की थौदोक असि एलिजा लेम कोबी नुपी अमगी थौदोक का कंपेयर तौरमी एलिजा लेम कैनेडियन टूरिस्ट अमखकनी महाकसु लॉस एंजेलिस की होटल अमदा यामना अंगक मोंग अमदा सीना फंकिबनी अदुबु एलिजा लेमगा मैगदा की केसिगा यामना चाउना खेनबा अमखक लेरमी मदुदी एलिजा लेम ममांगदगी हौना बाइपोलर डिसऑर्डर लै हाबसी खंगलमी अमसुंग लॉस एंजेलिस की होटल सिदा महाकी लैना से हौरकपनी मसगी मतुंग मसा मथंता थवाई थाजखिबनी अदुबु मैगडेल मेंटल डिसऑर्डर लैबगी हिस्ट्री अमत लैते मेंटल प्रॉब्लम सी जेनेटिक्स का सुमरी लैनै अदुबु मैगडेल की मपा ममा ग्रांडफादर ग्रांडमदर दा सिगुंबा अमत लैबा थेंगनदे मसिदा सुनतना महाकी प्रॉब्लम सी मार्कस ने एयरपोर्ट ड्रॉप तौबा मतम अमसुंग इजिप्ट यौरक्तुना महाकी होटल रिसोर्ट यौरक्ला फावबा करिसु थोदोकपा तौखिदे होटल सिदा यौरक्लबा मतुंग ड्रिंक्स थकलबा मतुंग दता महाकी मौंग असि तौबा होरखिबनी पोलैंड की रिटायर्ड कॉलोनियल ऑफ इंटेलिजेंस प्रायर वोरोन्स्कीना स्टेटमेंट अमखक पिरमी मदुदी मैगदा मियोई कयाना पुल्लगा इज्जत लौबिरबा मतुंगदा यामना तमथीना हाटखिबनी अनीसुबा थ्योरीदा अमुक लाक्लसी मैगडेल की केस पुलिसना इन्वेस्टिगेशन तौरगा लेरी पुलिसना फंगबा इन्फॉर्मेशन खुदिंगमक विक्टिम की फैमिली दा लोइनमक हाइदोई अदुबु विक्टिम की फैमिली ना अमुक पब्लिक की प्लेटफॉर्म दा हाइदोकपा डिस्कस तौबगी अयाबदि लेते कैगुंबा मखोइना मियाम की मफम दा
ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯆꯍꯤ 3 ꯖꯦꯜꯗ ꯂꯩꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯄꯤꯔꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯥꯕꯗ ꯃꯦꯒꯗꯥꯒꯤ ꯄꯦꯔꯦꯟꯁ ꯃꯆꯦ ꯑꯅꯤ ꯂꯩꯅꯥ ꯍꯧꯕꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯗꯤ ꯏꯃꯨꯡꯒꯤ ꯃꯤꯇꯅ ꯈꯪꯂꯝꯃꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯃꯌꯥꯝꯁꯤ ꯄꯣꯂꯦꯟ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗꯇ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯕ꯭ꯂꯤꯛꯇ ꯊꯝꯃꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯦꯒꯗꯥꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯂꯀꯥꯟꯗꯇ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕꯁꯤ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗꯦ꯫ ꯃꯦꯒꯗꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯥꯏꯜꯁꯤ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯕ, ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯃꯠꯇ ꯎꯗꯕꯁꯤꯗ ꯖꯦꯜꯗ ꯆꯪꯅꯁꯨ ꯆꯪꯒꯦ ꯈꯟꯗꯨꯅ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯐꯥꯏꯜꯗ ꯏꯔꯤꯕ ꯔꯤꯄꯣꯔꯠꯁꯤ ꯃꯦꯗꯤꯌꯥꯗ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯒꯗꯥꯅ ꯍꯣꯇꯦꯜ ꯌꯧꯔꯕ ꯃꯇꯨꯡ ꯊꯛꯈꯤꯕ ꯗ꯭ꯔꯤꯡꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯍꯤꯗꯥꯛ ꯑꯃ ꯃꯤꯛꯁ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯒꯤꯁꯨ ꯐꯪꯂꯝꯃꯤ꯫ ꯍꯤꯗꯥꯛꯁꯤꯒꯤ ꯃꯃꯤꯡ ꯐ꯭ꯂꯦꯀꯥ ꯀꯧꯏ꯫ ꯃꯁꯤ ꯃꯤꯛꯁ ꯇꯧꯔꯒ ꯊꯛꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯁꯥꯏꯠ ꯏꯐꯦꯛꯠꯁꯅꯤ ꯃꯦꯒꯗꯥꯅ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯀꯅꯥꯅ ꯃꯤꯛꯁ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯚꯦꯂꯔ ꯒꯥꯏꯗ ꯑꯣꯏꯔꯤꯕ ꯃꯦꯍꯃꯨꯗ ꯈꯦꯔꯤꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯦꯒꯗꯥ ꯁꯤꯔꯕ ꯃꯇꯨꯡ ꯃꯦꯍꯃꯨꯗ ꯈꯦꯔꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ, ꯃꯤꯔꯣꯠ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯦꯍꯃꯨꯗꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠꯁꯨ ꯃꯦꯒꯗꯥ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯛꯈꯤꯔꯝꯃꯤ꯫ ꯃꯦꯍꯃꯨꯗꯀꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯍꯃꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯒ ꯃꯔꯤ ꯊꯝꯕꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯩ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯌꯥ ꯑꯃꯗ ꯍꯤꯗꯥꯛꯁꯨ ꯄꯤꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯇ꯭ꯔꯦꯃꯥꯗꯣꯜ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯃꯦꯍꯃꯨꯗ ꯈꯦꯔꯤꯅ ꯃꯦꯒꯗꯥꯗ ꯄꯤꯖꯔꯝꯒꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯀꯟꯐꯦꯁꯟ ꯑꯃꯗ ꯃꯍꯥꯛꯁꯤ ꯃꯄꯨꯔꯣꯏꯕꯒ ꯏꯖꯤꯞꯇ ꯀꯣꯏꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯗ꯭ꯔꯤꯡꯛꯁ ꯑꯃ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯑꯣꯔꯝꯃꯤ꯫ ꯃꯪꯂꯥꯟꯅ ꯀꯔꯤꯅꯣ ꯑꯁꯦꯡꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯟꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯁꯤ ꯃꯦꯍꯃꯨꯗ ꯈꯦꯔꯤꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯍꯥꯛꯇꯤ ꯃꯄꯨꯔꯣꯏꯕꯒ ꯏꯖꯤꯞꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯍꯃꯨꯗꯅ ꯐꯦꯁꯕꯨꯛꯇ ꯃꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯊꯥꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯃꯦꯍꯃꯨꯗꯅ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯕꯤꯍꯦꯕ ꯇꯧꯔꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯍꯃꯨꯗꯅ ꯃꯥꯒꯤ ꯄꯤꯛꯆꯔ ꯂꯣꯏꯅꯃꯛ ꯐꯦꯁꯕꯨꯛꯇꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯃꯃꯝꯇ ꯊꯥꯔꯛꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯃꯦꯒꯗꯥꯅꯁꯨ ꯃꯦꯍꯃꯨꯗꯅ ꯃꯉꯣꯟꯗ ꯇ꯭ꯔꯥꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯌꯥꯈꯤꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯥꯔꯀꯁꯅ ꯃꯦꯁꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯦꯒꯗꯦꯜ ꯂꯧꯔꯨꯅꯕ ꯊꯥꯔꯛꯄꯗ ꯃꯦꯍꯃꯨꯗꯀꯤ ꯃꯃꯥꯏꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯗꯥꯛꯐꯝ ꯃꯌꯥꯝ ꯑꯃ ꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯒꯗꯥ ꯑꯃꯁꯨꯡ ꯃꯥꯔꯀꯁ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯦꯍꯃꯨꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥꯔꯤ ꯇꯧꯔꯤꯕ ꯐꯣꯟꯁꯤꯁꯨ ꯃꯦꯍꯃꯨꯗꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯒꯗꯥꯅ ꯐꯣꯟ ꯐꯥꯎꯕ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯗꯦ, ꯐꯣꯟꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯩ꯫ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯃꯥꯔꯀꯁꯅ ꯃꯦꯒꯗꯥꯗ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯕꯗ ꯃꯦꯒꯗꯥꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯒꯗꯥꯅ ꯃꯍꯥꯛ ꯃꯁꯥꯁꯤ ꯍꯤꯡꯅ ꯄꯣꯂꯦꯟꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯔꯀꯁꯅ ꯍꯟꯖꯟ ꯍꯟꯖꯟ ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯑꯃꯈꯛ ꯄꯤꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯑꯦꯝ ꯀꯧꯏ꯫ ꯑꯦꯝꯅꯗꯤ ꯃꯦꯍꯃꯨꯗ ꯈꯦꯔꯤ, ꯃꯥꯔꯀꯁ, ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯃꯦꯁꯤꯁ ꯑꯣꯏꯍꯟꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯕ ꯃꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯦꯍꯃꯨꯗꯅ ꯃꯦꯒꯗꯦꯜꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯂꯩ꯫ ꯋꯥꯔꯤꯁꯤꯗ ꯊꯔꯁꯗꯦꯒꯤ ꯏꯚꯤꯅꯤꯡ ꯑꯃꯗ ꯃꯦꯒꯗꯥ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯄꯨꯈꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯦꯒꯗꯥꯒꯤ ꯐꯣꯟ ꯂꯣꯀꯦꯁꯟ ꯂꯧꯊꯣꯛꯄꯗ ꯃꯦꯒꯗꯥꯕꯨ ꯄꯨꯈ꯭ꯔꯤꯕꯁꯤ ꯔꯦꯗ ꯁꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯁꯤꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 10 ꯂꯥꯞꯅ ꯖꯍꯥꯖ ꯑꯃꯗ ꯃꯦꯒꯗꯥꯕꯨ ꯄꯨꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯃꯍꯥꯛꯄꯨ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯊꯪ ꯃꯊꯪ ꯏꯖꯠ ꯂꯧꯕꯤꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯀꯤ ꯔꯨꯝ ꯃꯃꯥꯡꯗ ꯃꯦꯒꯗꯥꯅ ꯕꯥꯊꯔꯣꯕ ꯈꯛ ꯁꯦꯠꯂꯒ ꯀꯞꯇꯨꯅ ꯂꯩꯕ, ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯈꯤꯕꯁꯤ꯫ ꯃꯦꯒꯗꯥꯒꯤ ꯗ꯭ꯔꯦꯁꯇꯒꯤ ꯑꯍꯥꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯀꯌా ꯑꯃꯒꯤ ꯁ꯭ꯄꯥꯝꯒꯤ ꯇ꯭ꯔꯦꯁꯦꯁ ꯐꯪꯏ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯦꯗꯤꯀꯦꯜ ꯗꯣꯛꯇꯔ ꯃꯦꯔꯦꯛ ꯑꯍꯃꯦꯗꯅꯁꯨ ꯃꯦꯒꯗꯥ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯀꯟꯐꯥꯔꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤ ꯃꯦꯍꯃꯨꯗ ꯈꯦꯔꯤ ꯈꯛꯅ ꯇꯧꯕ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯁꯇꯔꯃꯥꯏꯟꯗ ꯑꯣꯏꯔꯒ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯦꯒꯗꯥꯒꯤ ꯐꯤꯌꯥꯟꯁꯤ ꯃꯥꯔꯀꯁꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯦꯍꯃꯨꯗ ꯈꯦꯔꯤꯒꯤ ꯐꯦꯁꯕꯨꯛꯁꯤ ꯆꯦꯛ ꯇꯧꯕꯗ ꯃꯥꯔꯀꯁꯀ ꯃꯦꯍꯃꯨꯗ ꯈꯦꯔꯤꯒ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯔꯀꯁꯅꯗꯤ ꯃꯦꯍꯃꯨꯗꯄꯨ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯑꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅꯅ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯁꯇ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯃꯦꯒꯗꯥ ꯑꯃꯗꯤ ꯃꯥꯔꯀꯁꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯚꯤꯗꯤꯑꯣ ꯀꯣꯜꯁꯤ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯇꯦꯁꯇꯤꯡ ꯇꯧꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯦꯗꯤꯌꯥꯗ ꯃꯥꯔꯀꯁꯀꯤ ꯃꯤꯡꯁꯤ ꯃꯦꯒꯗꯥ ꯁꯤꯕꯒꯤ ꯃꯦꯟ ꯁꯁꯄꯦꯛꯅꯤ ꯍꯥꯏꯅ ꯂꯤꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯅ ꯂꯤꯛ ꯑꯣꯏꯍꯟꯕ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ
ahenba evidence phangnabagidamaktani masigi matung miyoi mari thoroklami makoina Marcusna holiday package ama magi Facebook profile da yonama thagalakhiba post asida leige haiduna comment tawki hairami adubu Marcusna comment ahum amadi khaklami aduga comment amadi ticket asi mingonda yonkre haiduna reply halami adubu Marcusna di Magda da ticket asi kananasu leibi di haikhibani wafam sidagi police khanglami madudi Marcusna kaigumba khara lotchalaga thammi habasi Marcus haibu nupasi kanano khangnaba amuk hotnasi Marcus Germany da poki mahaki mapasi afauba police journalist amakhakni mamingna Gazeta Wybrok Zakawi Gazeta haurakpada gangster amagi matangda positive oiba review sing irami gangster asina tawgiba crime mayam se kupsanaba mahak masasi matung tarakpada Egyptian drug mafia kingpin Captain Khalid oireklami Marcus Roklo da laiba Grey Night Club ta thabak tawa horami mayamna suning sing biramgani madudi Marcus amasung Magda mafam sida ahanba oina thengnakhibani adubu Magda na kari khangani madudi haiba night club si Roklo haiba mafam sigi drug amasung masa yolaga paisa tanbi kangugi epicenter ni habasi mafam sidagi European models kaya ama Egypt ki Red Sea area da tharami maramdi mafam sida jahaz ta private party kaya ama tawi Arapati singna okta bidi oidaba European model singbu yamna pami maramasina Marcus koi tawraga European tourist nupi kaya ama Egypt thaраklami amadi mafam sida makoibu torture toba izat lobiba mayam se tawi night club sida mayam se tawnabagi paisa sina atopa country da laiba nupa amana paisa se amuk thadai mahak si paisa yamna paiba miyoi amakhakni mamingna Captain Khalid nupa sigi asengba ming karino khangde mahak ki picture chu leite laifam address su khangde night club asida thabak tobi model khara lei makoi mayam si Red Sea area sida thariya natragana toina chatnaba haibagira yamna toina chali makoi singdudi Iona Segan Iona Wegjorik Iwa Tenal amasung Carolina ni haiba model sing asi hauzik ki oina sikhrabra natragana mangkhibra ama tawraga leiri Carolina haibi model si Marcus ka pulami Marcus Carolina gi hair dresser ni amasung Carolina gi ex boyfriend gi mingna Camille Elias Jloti kawi 2016 gi January gi tang 13 numisida Carolina room amada changutlami room sida Camille sulai Camille na Carolina bu matam kuina gi mamangdagi Egypt chatnaba yamna kanna force tawrami adubu model asina Egypt chatloi hairami amadi Camille ga su break up tawrami midangi pung mapan makhai mukta ba swaida Camille Carolina gi room dagi thorakpa CCTV da urami masigi matung pung amarom lairaga chawrakna midangi pung 30 minute nifuga manga swaida Carolina magi hui puduna wak chatnaba thoroklami masigi matung hotel sigi CCTV camera off oikirami mathangi ayuk 2016 gi January gi tang 19 da cleaner staff amana Carolina bathroom da thorina yalaga sidana leiba thengnarami mahaki si masana sijabani hairagasu mahakpu mina hatpani habasi Poland gi miyamna khangi 17 January gi numidangi pung 13 mukta ba swaida Carolina na message ama tharami message asida Egypto haina wahi ama yauri message sigi meaning na nakhoi mayamna aibu Egypt ta thanaba tawribasi kaigino hanglami Carolina na message thakhiba miyoi si atai kana sunate Marcus ni matam sida Marcus ta police na wahang kaya ama tawki Marcus ta pakhum ama tlaite police na model sigi misi sida nangi khut yawdragadi misi asi asengba khangnaba nangi maike dagi wahi amata haidriba karigino hanglami adubu Marcus wa amata hairamde police na Marcus ki mathakta evidence amata fangde mangondagi fangba haibabu Carolina gi phone number sikaktani maramasina mahaki mathakta action amata lakhotpa ngamlamde adubu police na investigate tawbagi matam sida Marcus third gender ni haiba khanglami amasung Camille haiba nupasi mahaki boyfriend ni haiba su khanglami Magda ga Marcus ka video call da wari saringai call amalaki haiba call si atai kanagi sunate Camille gi oirami makhoi ani pau phaunaraga adum lei Magda bu Egypta hatnabagi plan si Marcus na yamna haina singna tawkhibani handak timihat asida khongul amata tahaudanaba kana hotnarami Marcus na Magda da mahak si Egypt koiba yamna pami haina hairami masugi matung Magda na Egypt chatnaba surprise ticket ama lawkhibani Marcus na digital oina defense tawnaba plan su yatpa loirami madudi ticket yonaba Facebook ta hotnaba adubu ticket si mina leige hairasu Marcus na yolamde
ꯑꯍꯨꯝꯁꯨꯕ ꯊꯤꯑꯣꯔꯤꯁꯤꯅ ꯃꯥꯔꯀꯁꯅ ꯃꯤꯑꯣꯏ ꯑꯃ ꯃꯦꯛꯗꯥꯅ ꯏꯖꯤꯞꯇ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯊꯥꯔꯛꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯦꯛꯗꯥ ꯁꯤꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩ꯫ ꯐꯨꯇꯦꯖꯇ ꯎꯔꯤꯕ ꯆꯦꯛ ꯁꯔꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯥꯃꯤꯜꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯔꯀꯁꯀ ꯃꯦꯛꯗꯥꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯝꯃꯤ, ꯀꯣꯜ ꯑꯁꯤ ꯔꯦꯀꯣꯔꯗꯤꯡꯁꯨ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯔꯀꯁ ꯃꯁꯥꯁꯤ ꯁꯦꯐ ꯑꯣꯏꯅꯕ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯞꯂꯣꯗ ꯇꯧꯔꯝꯃꯤ꯫ ꯃꯦꯛꯗꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯖꯤꯞꯇꯒꯤ ꯄꯣꯂꯦꯟꯗ ꯄꯨꯔꯛꯄꯗ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯛꯗꯦꯅ ꯁꯤꯔꯤꯕ ꯍꯣꯇꯦꯜꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯛꯗꯦꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯒ ꯇꯧꯈꯤ, ꯃꯔꯝꯗꯤ ꯑꯦꯕꯤꯗꯦꯟꯁ ꯃꯌꯥꯝ ꯃꯁꯥ ꯃꯊꯟꯇ ꯃꯥꯡꯈꯤꯅꯕꯅꯤ꯫ ꯃꯦꯛꯗꯦꯅ ꯑꯍꯥꯟꯕ ꯂꯩꯔꯝꯕ ꯍꯣꯇꯦꯜꯁꯤꯗ ꯃꯍꯥꯛꯀꯤ ꯊꯛꯅꯕ ꯗ꯭ꯔꯤꯡꯛꯁꯇ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯤꯛꯁ ꯇꯧꯕ ꯅꯨꯄꯤ ꯑꯃꯅ ꯎꯍꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯃꯦꯛꯗꯦꯒꯤ ꯃꯄꯥ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯗꯤꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯦꯛꯗꯥ ꯃꯁꯥꯅ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯗꯤꯕꯦꯠ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯤꯞꯁꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯅ ꯃꯦꯛꯗꯥꯒꯤ ꯐꯥꯏꯜ ꯄꯤꯅꯕ ꯔꯦꯗꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯐꯥꯏꯜ ꯑꯁꯤ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯟꯗꯤꯁꯟ ꯑꯗꯨꯗꯤ ꯃꯦꯛꯗꯥ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯌꯥꯖꯩ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯖꯤꯞꯅ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯃꯦꯛꯗꯥꯒꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯦꯞꯍꯟꯕ ꯄꯥꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯤꯞꯀꯤ ꯇꯨꯔꯤꯁ ꯏꯟꯗꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯥꯡꯕ ꯑꯃꯈꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯛꯗꯥꯒꯤ ꯃꯄꯥꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯐꯥꯏꯜ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯒ ꯂꯩꯔꯤ꯫ ꯄꯨꯂꯤꯁꯅ ꯃꯥꯔꯀꯁꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯕꯣꯁ ꯍꯥꯏꯅ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯦꯛꯗꯥꯅ ꯕꯣꯁꯁꯤ ꯃꯁꯛ ꯈꯪꯉꯤ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯀꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯕꯣꯁꯅ ꯃꯦꯛꯗꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯀꯤꯍꯟꯈꯤꯕ ꯂꯩꯔꯝꯃꯤ꯫ ꯕꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯦꯛꯗꯥ ꯍꯥꯠꯄꯒꯤ ꯂꯥꯂꯣꯡ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩ꯫ ꯃꯦꯛꯗꯥ ꯑꯃꯁꯨꯡ ꯃꯥꯔꯀꯁ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯤꯀꯥꯟꯗꯁꯨ ꯕꯣꯁ ꯃꯥꯔꯀꯁꯀꯤ ꯃꯅꯥꯛꯇ ꯂꯩ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯦꯗꯚꯥꯟꯁ ꯇꯦꯁꯇꯤꯡ ꯂꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯁꯤꯒꯤ ꯅꯣꯏꯁꯁꯦ ꯂꯧꯊꯣꯛꯈꯤꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯗꯤꯑꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯁꯤ iPhone 5s ꯇ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯤꯅꯠ 12 ꯈꯛꯇ ꯁꯥꯡꯂꯝꯗꯦ꯫ ꯃꯥꯔꯀꯁꯅ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯏꯗꯤꯠ ꯇꯧꯈꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜꯁꯤꯗ ꯃꯦꯍꯃꯨꯗ ꯀꯅꯥꯗꯅꯣ ꯑꯃ ꯋꯥꯔꯤ ꯁꯥꯕ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯗ ꯃꯦꯛꯗꯥ ꯑꯩꯒꯤ ꯃꯥꯡꯗ ꯂꯩ, ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯋꯥꯔꯤ ꯇꯧꯔꯒ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯍꯃꯨꯗ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯦꯍꯃꯨꯗꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯃꯦꯛꯗꯥ ꯃꯐꯝꯁꯤꯗꯒꯤ ꯁꯦꯐ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯦꯍꯃꯨꯗꯅ ꯋꯥꯔꯤ ꯁꯥꯕꯗ ꯃꯤꯁꯇꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯅ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ, ꯈꯪꯂꯒꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯃꯦꯍꯃꯨꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯍꯃꯨꯗꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯃꯦꯍꯃꯨꯗꯅ ꯑꯣꯜ ꯔꯥꯏꯠ ꯀꯦꯞꯇꯦꯟ ꯈꯥꯂꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯗꯥꯕꯨ ꯑꯍꯥꯟꯕ ꯍꯣꯇꯦꯜꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯍꯣꯇꯦꯜꯗ ꯂꯩꯍꯟꯗꯕ, ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯍꯜꯍꯜꯂꯛꯄ ꯑꯃꯁꯨꯡ ꯄꯣꯂꯤꯁ ꯑꯦꯝꯕꯦꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯄꯣꯂꯦꯟꯗ ꯍꯟꯅꯕ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕꯒꯤ ꯃꯔꯝꯁꯤ ꯃꯦꯛꯗꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯁꯤꯗ ꯃꯥꯔꯀꯁꯅ ꯕꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯦꯛꯗꯥꯗ ꯎꯍꯜꯂꯝꯃꯤ, ꯃꯗꯨ ꯎꯕꯗ ꯃꯦꯛꯗꯥ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜꯁꯤꯗ ꯃꯥꯔꯀꯁ ꯀꯩꯒꯨꯝꯕ ꯑꯃ ꯊꯛꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯟꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯦꯛꯗꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯂꯣꯡ ꯑꯃꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯉꯁꯤꯁꯨ ꯃꯦꯛꯗꯦꯜꯒꯤ ꯃꯤꯍꯥꯠꯄꯁꯤꯡ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ, ꯈꯔ ꯑꯃꯅ ꯍꯧꯖꯤꯛꯁꯨ ꯔꯦꯗ ꯁꯤ ꯑꯦꯔꯤꯌꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯇꯤ ꯇꯧꯔꯒ ꯂꯩꯔꯤ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯏꯖꯤꯞꯇ ꯀꯣꯏꯕ ꯆꯠꯄꯁꯤ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯩ ꯏꯁꯥꯁꯨ ꯈꯪꯖꯔꯦ, ꯑꯗꯨꯒ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯣ꯫ ꯍꯧꯖꯤꯛ ꯃꯦꯛꯗꯥꯒꯤ ꯀꯦꯁꯁꯤ ꯑꯣꯄꯜ ꯐꯥꯏꯜꯅꯤ꯫ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯅꯥꯕꯨꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯏꯖꯤꯞꯇꯒꯤ ꯃꯦꯛꯗꯥꯒꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯐꯥꯏꯜꯁꯨ ꯄꯣꯂꯦꯟ ꯄꯨꯂꯤꯁꯅ ꯂꯧꯕ ꯉꯝꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ꯫